Manipur State Sumangila Council gi live member oibata natana advisor oiramba laikidraba Sanakya Ibotombi Hauruksam mafamda council na ikai kumnaba utkre Kaisampa Toksom Lekai de Leba Laikidabagi Yumda Pangtokiba Thoram Aduda Dr. M. Nara El Tarfan Council gi President M. Purnimasi Warepa Nava Susaruk Yaduna Laikidrabagi mafamda minute ani 2 minute leptuna awaba fongdoki PA Chenau Sang Koba Farung Village Tagi Miyoi Asibu UKLF MC na Fakraba Matungda Halaga Pumzilamba Tawombo Yaning Dava Fongdo Paga Loidana Mara Labor Sing Ain Gi Oiba Cherak Piyo Hainangasi Semerong de Leba Tangkul Baptist Church Ki Mamangda Wakat Mifam Satakre Wakat Mifam Aduda Tangkul Sanau Long Imphal Tangkul Katam Now Long Imphal Amadi Tangkul People Organization Imphal Gi Miyoi Kayana Saruk Yaki Thawong adubu Imphal Tangkul Sanau Longi President Grace Satsang na Piendaba Fongdorakli. Tangkul people around in Imphal who are staying here. We are here sitting in protest against the brutal killing of this PA Chenau Sang, because we believe in peace. We want justice. We want government to rule in honesty, so that whoever is involved in this killing, we want it to be booked and bring justice at the earliest. That's why we are here. We are here not for violence, but we are here because we are against violence and we want justice at the earliest. Mayang Imphal Thaudoka Mari Lainana Gari Mapuda Police na Mihat Pagi case Pansinba Yaning de Haibo Wafamda Mayang Imphal Club Coordination Committee Amadi Mayang Imphal Maira Paibi Lup Singh na Sinduna Ngasi Mayang Imphal Bazar Community Hall da Wakamifam Satakre Mayang Imphal Police Kambuna Manipur Sarkar gi Athingba Laibana Mafam Aduda Wakamifam Pambiganu Haibagan Loinana Athingba Pibadagi Ngaihak Muknaki Wakamifam Aduda Saruk Yakiva Singna Fongdo Narakpada Gari Mapuda Maral Kaya Pisin Bayaning de Kudakta Handokadabani Sarkar na Warusin Purakna Bahonaba Budi Apian Bafawi Maram Sadana Maral Pisin ba asi irang haunaba sinbani haiki. Yung kay kano siruki ba mang kita ki ma'am je sigi decision inquiry tawiu azum puthok yu sarkar da koi hajaning sida azum ba puthok pi da ta di thugai meeting phabi da ta di koi meyang phanda club organization mara pa bi lai me amjina hanba lai tana akoi ihok jangsan gi gani aduga loina na ngarang thadu ei ba gari mapu da mi hatpa gi ta hanba dan di je akoi yaroi condition yaw dana ma mi chamni haiba da thadu kiro adu tana mi hatpa gi maranda moi pan ba di akoi parjana sfa ya ba ngamoi Kundrakpam Kendrigi Manung Thangba Uyum Poktagi Lamboi Khul Fawagi Lambi PMGSY gi Tara Suba Phase gi Makada Package Mangagi Thabak Sugodoriba Asigi Tender da minus kun yauna Thadarakpa Miyoi da Thabak Piduna Suwangadoriba Asi Lamdamadugi Miyamna Yaba Ngamloi Namduna Thabak Suwanaba Honarakpada Thorakpa Afa Patagi Daipta Contractor Amadi Department Pugadabani Haina Ngasi Lamboi Khulda Pangtokpa Pau gi Mifam Amada Tongan ba club Amadi Maira Paibigi Mehu Singna Fongdok na Kray Tabusugi Han Lakpa contractor Sing to the Equina full cooperation Pidana Pangaputokana Maku Mating Pangani Adu Minasal Tadana Tabuk Lona Madison Tana when contractors in Boycon accept of day High Vessings the Karimumazida Patanu the Toner by the Akuna Tingapa when the Sun Honor Potamata Patanu the Toner Kudimaki Dietary Department Marine Department Amadi Madu Tabsuni Laiba contracted in a Pugadabani Havasi Equi Arubawari. Imphal Police Station gi Campus the Leba Kangzing Laidemba Laidembi Anigi Sahigi Harabagi Taramasi Natki Laning Lai Sunga Luina Pangtokre Taramatuda Imphal Whisky SP Dr. A.K. Zalzit Amadi Ate Police ki Makok Tongba Officer Kaya Susaruk Yaki Levak Asida Tangdu Laitaba Nungsi Sanana Leminanaba Ibungo Ibema Anigi Harabagi Taram Pangtokpani Haina Lai Selungba Birana Fongdorakli Reserve Forest area da lam khopsinduna miyoi kayana mayum amadi lanai farm sing toksinduna leibada mari leinava singna thabak amata paikhatpa udre haina ISTV news na numit kharanigi mamang da sandokraba matungda naungna forest minister oireklaba I Hemo Sandrana Reserve Forest area da lam khopsinba yawbra haina ngasi official single loina na satuna yengsinba hokre
Thawbal district ki manungsan na leiba usoi pokpi ki jagada miyoi karana reserve forest area da lam khopsin na ba honare haiba khangbudagi chatuna yenglubada miyoi sing adu leiramdre. Minister na phongdokkibada reserve forest area da lam khopsin bagi thabak tawbiganu masi tingana ba honabada miyamna mateng pangbiyu haiki. Oripota kelamam lekai da Smart Land Development Primary Cooperative Bank Limited ngasi Deputy Chief Minister Gaikhangam na hangdokre. Tharam ajuda Social Welfare Minister A.K. Mirabai, RBI ki hana Chief General Manager Oiramba Kusi Boltal Prasad, Narvat Manipurizan ki Assistant General Manager R.K. Yaifaba, Social Scientist Dhanarbi Laishram yauna Marilenaba miyui kayana saruk yaki. Deputy Chief Minister Gaikhangam na Bank Amadi Farmers Sing Naksin na Sadmin na Batangai Fade. Bank Ticket Sale Lauraga Singbagi, Hainabit Tangadabani Haiki. Loni Singashana, Praza Singna, Marginal Farmer Singashana, Kudak Daka Levido, Madu Pitamaka, Baker Sing, Ashiku Mapan Tang, Masiani said, Mapan Tang was a relationship of the the interest of the farmers is however, objective ultimately state production as Wangkai Hizam Director Leba Pantau Amadi, Laikai Mio Singi, Marakta, Lamgi Matang the Muknaba Lakpadagi, Hausik Pantau Gima Sai Golda, Lady Angang Singh, Lauktok Naba, Manipur Commission for Protection for Style Rights, Manipur Alliance for Style Rights, District Style Protection Unit Amadi, Style Welfare Committee Imphal Iski, Mihu Singna, Police Kalwena, Salubada, Nakal Anigi, Marakta Angang Singh, Lokthokpa, Yani Yaroi Haibigi, Wafam Lakpadigi, Angang Singh, Lokthok Hidre. Manipur Commission for Protection of Style Rights Ki, Chairperson S. Sarat Kumarna, Orekliba Pibamasigi Matang da Wafam Kaya Tamlaki. Ngang sing sigi na yei ba masung ma ga ngang sing su mai da ko gi lai tamba ko pa angdana ba ko masigi ko na ko commission na child welfare committee da ngang si sinerga child welfare committee na ko gi ngang sing si amu ma gi mama mapa ko raga mo ko hon chana sinaba adugi ultimate goal du da care development masi phangana ba restore torga mama mapa ga le na tana ngang sing si phajana sina nei ne dang to ko lak Amaromda Hizam Lekai Maira Paibi Sang Loksi Laga Wangkai Pantaugi Sangpam Sem Nabagi Philip Ki Mayukta Nongpok Lengak Apunba Lupna Liepkani Haina Lupki President Y Memanangasi Wangkai Program Director Leba Lupasigi Office the Pangtokpa Pamusinga Unabada Fongdokre Hizam Direct Development Association Gi RK Sana Zabuna Haikibada Wangkai Miyam the Sana Mahilainingi Mayuk the Lepalaite Maite National Front na Fongduruk Leba Wafam Yaning di Haiki. Wai Memana Ima Lesem Ina Loisanga Laikai Miyamga Muknabada Mera Sang Sokpayarway Haiki. Mera Sangi Zai Kungi Matatale Mera Sangni. Masidejida Mana Patadarni Pataleni Haribase Karamba Sokagi Karamba Zahidagi Weraklaga Kayamna Kupna Munna Mera Sangigi Maramda Wangam Bina Kangibano, Haibano, Haibasimania, Sendo, Hanbiba, Mana. I Matamataki Kangi, Masimera Sangnate, Popam Sagni, Haibana Singbase, Masi Sendopa. Moirang Angka Battalion Gi Makada Linkat Kiba, Maite Huya Lalong Sintam, Sazal Academy, Naral Sena, Bransky, Taramapan Super Rising Degi, Toramngasi, Naral Sena, Brans the Pang Tokre, Universal Peace and the Love Haiba Motogalwede na Pangto Kiba Tharam Aduda Lusing Porel RK Manisna President UFO Amadi Hanigi Lusing Bosingi Mafamda Ikai Kumnab Utke Tharam Aduda MLA Prithviras Prosecution Director Ramba Ngangom Teskumar Kangla Paugi Chief Editor P Ivo Chawayauna Lamdam Adongi Pradhan Singh Advocate Kanta Amadi CH Nandarani Singma Miyu Kayana Saruk Yaki UFO General Secretary Mainam Muribana Haikibada UFO na Sangsiliba Pandamasigi Nungi Oiba Wakaloldi Lamdamasigi Laiwe Kraba Ipa Ipu Singna Thambiramba Lamsing Mang Kraba Taxi Kasi Ethics Amadi Administration Handil Hanbani Haiki Lilong Arabti Mapal Kangzebung Manakta Leba
Ibom Sagi nga farm dagi nga hurana ba honorami haiba Lilong Kunaw dagi Muhammad Awaz Khan Elias Akbar sahi kunga mga apokpa Manerudin saha haliba miyoy asi miyam na fare Mahakalag minaba miyo singdi sien kre haidi Ngasi ayupung tarik ka minit tararom taba matamda moregi ti minaw kul manakta leba taramatu suba AR post manakta sakti leba IED ani pokhai bada AR gi personal ahum sok le haidi Asok Singh Imphal da produktuna like na kray housing fabagi oina thogdok asigi matang da official oiba paudi phangdri amukka hanna break amatang lomina kisi Delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Gari mangani haibagi waningai oidre leijare anti thief device super safe gari thenglakpa engine on tawbada SMS amasung calling tawraga khangalakani hawkhraba gari engine off tawba yai gari gi leifam phone dagi map ki mateng na yengba yai hairiba device asi tungi ai fanabagi damak singjamai chinga makha yanglem ne kaida leiba MS Ben of Brother dagi leibiu Imphal East West amasung Bishnupur District ki oina Manipur government ki regular employee singda service loan lobi kudong chaba pizari athuba matamda amadi araiba moong da lobi bayagani enna akupa marol gi dama contact tobu Imphal Finance Cooperative Thrift and Credit Society Limited Head Office Loklaubung Branch Offices Pauna International Market and Bishnupur Bazaar Bishnupur Wanted some electronics mechanics for repairing ISTV set-top boxes at different places. Bishnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Amukka na taramna oksari makataba pau pizari National Panchayati Raj Kamari Lenana Kisan Gram Sabha Ngasi Pasoi Gram Panchayat Sinduna Pasoi Lamkhaida Leba Community Hall Pang Thokre Thauramatuda Pasoi Gram Panchayat ki Pradhan N Tomba Maite Yauna Member Amadi Hani ki Pradhan Odama Miyu Kayasu Saruk Yake Resource Person to Oina Horticulture Amadi Agriculture Department ki Akhang Hai Kayasu Saruk Yake Gram Sabha Asi Laumi Singi Senmitlon Fagat Hanabagi Damakta Pang Thokpani Haina Pradhan N Tombana Fongdoki Kari karamba maru marang tharaga amasung kari karamba lebal re hau de test tawraga koi har karamba har ha pada gya bana singba sigi aikoina gram panchayat se pasoi gram panchayat se leba miyam se da aikoina maru ina farmer sing se da aikoina awareness se piraga manjol Amaramda Torbung Gram Panchayat na su sinduna Gram Kisan Sabha ngasi Torbung Mayai Lekai Community Hall da pangthoki Thauramatuda Kumbi Kendragi MLA S Bira Torbung Gram Panchayat ke Pradhan S Rajan Yauna Mari Lainaba Official Singsu Saruk Yaki Full Security Eki Ration Card Khangalaba Laumi Singda MLA na Yanthoki MLA Bira na haikibada Laumi Singna Full Security Eki Kanava Fangle Haiduna Suba Nombagi Thabak Hantabigano Haiki Bharat ki Anisuba Oina Caterpillar ge showroom ama Thangmaiban Maisnam Lekai Dangasi Hangdokre Thauramatuda Caterpillar Business Cell ge Manager Haras Amadi showroom asigi proprietor Ibetomina Singba Miyu Kiana Saruk Yaki Tha asigi Talaga Tareta Imphal East Commando na top Konang Kongdigi Fari Haidiba Khetri Mayum Rajan Sahi Yankai ge Nipan Apokpa Laikidraba KIS Nilamani Leifam Top Konang Kong Handball Ground Digi Hariba Miyu Asi RPF Amadi Masiga Lami Sanglo PLA ga Karigumba Hiram Amatada Mari Lainati Haina Front Asigi Department of Publicity Sipki General Amana Sengdorakli
Pauna amasung tanggal kaitil da gari khamannabagi matangda cabinet ta puthokani haibagi matangda ngasi fawa thabak lokalak tababo community on bazar business community na yaningdaba phongdorakli committee gi convener ais badalna mari leinaba minister na thamkiwa thajaba adu oin thabak oina pangthoraktrabadi makha taba khongjang sangsilagani haiki सरकार की मायोक्ता अचौबा खोंजंग अमा संसद न्याय वफमजे असि मीडिया की वफमदा अमसुंग मणिपुर पीपल जिंगसिदा अखै यहोनबैदमक्ता अखै प्रेस की सिनाव वफमसिदा अखै खौजबने Maitai Singbu India के शेड्यूल ट्राइब के लिस्ट याहोलु हाइबा दाबीदा शेड्यूल ट्राइब डिमांड कमिटी ना संगसिन गदोरिबा खोंगसेंदा वुमेन्स एसोसिएशन फॉर सोशियो इकोनॉमी डेवलपमेंट ना मपुंग फाना सगतकनि हाइरे हौजी मखाता नंगा सिगी सानबगे पाउलो बिसि ngasi gi sanabagi pauda All Manipur Football Association gi election tha sigi tang kungamari da pangthokadoriba sida Manipur da leidiba civil organization singna ban amadi blockade tawidana election gi returning officer Tongbram Puinasandra appeal tawrakle mana makha taraduna pangthokadoriba election asi president ki fam amagi miyoi ani vice president ki fam manga gi miyoi nipan amadi treasurer gi fam amada contest tawgadori Voter masing samaga marina bot hada duna sahi asidagi hauraga lisingani kun fawagi thau pubagi mihu sing khangani mekhalasi maipa na pangtho na bohona bada Manipur gi praja sing amadi civil organization sing na mateng pangbiu haike ayuk ki pung tara ma thoi deina nungthen gi pung ama makhai bo akoi election gi proceeding mathang chatharakani masida lebak sida leibiriba football nungsibiba sangstan NGO lanai lup singna banna chingba tawigano aduga Numit tarani subna chathagadaba second 7th A side football tournament ngasidagi Kontauza Manning Tribal Football Ground da hokre hawdopagi tharumda Youth Congress and Indian National Trade Union Congress ki Secretary Dr. S. Ranjan Yauna miyoi kya na saruk yakhi Kontauza Manning Tribal Youth Club na sinna pangthokiba tharam aduda Dr. S. Ranjan na Thabak ama paikhatpa matamda laikai miyamna saugatlabadi mai pai haibatu ngasidagi hauna chathariba tournament asina takli haiki ngasi ahoba numita KMYDSC Kontauza makha laikaina KMDYDC Kontauza maning laikai bu panjal taruk amada maitiba pikre Yari pokta chathariba Nasal Trophy ngasi sanakiba ahanba mesta Nasal Football Club Team A na LPYC Lerong Telbu goal ama sinoda amadi anisuba meski sanakibada JUPSO Sikhong Bazar bu Nasal Football Club Team B na goal ama sinoda maitiba PK hauzi makhata na sanabagi pau boyaning thojamdagi phangbigani Thagachari ngasigi sanabagi pauda University Football Deng College of Science match suksan sanadana walk over the point taruk phangduna semi final sangkhre Manipur University Inter College Football Tournament mawong marin tadre ahoba numita University asigi team matam chana laktabadagi walk over da lehoraba matungda ngasi su match ani gi team ani laktabadagi team ani matching sanakhidre tournament asida saruk yagadaba team singi manager meeting gi warip indaba college singi mathakta organizing committee amadi mari lenaba university na kari action lakhot kodori knock out basis sanagadaba matching Group ani thongna khairokuna semliba picture apenba oide akhang ahising tanaduna picture semba mandaba asi matungda togdaba phai Manipur University Sports Committee Kanchipur gi miyang makhada Birambangon College hombungna sinduna college asigi ground da team taramari na group ani thongna khairokuna knockout basis ta thasi gi tang taranipal digi chathariba A Partap Singh Memorial Manipur University Inter College Football Tournament ki ngasi sanakhiba ahanba match ta United College na Dem College of Commerce pu goal mari amada maitiba piduna quarter final sangkhre United College gi mai pakpagi goal singadu Bisorjit na match ki taret suba amadi yankhai suba minita goal ani chankhi atopa goal ani aduna Luisu Bison amadi sungnei henna match ki taratruk suba amadi nifumapal suba minita sanduna match asi mai pakhibani maiti horaba Dem College of Commerce ki amata ngarba goal adu Zalem mangna match ki humpu suba minita sankhibani
Anisuba Mers ki sanagada team Mayai Lambi College Laktabadigi Dam College of Commerce na walk over lokre. Ahum suba Mers ki ngasi ahanba quarter final match ki sanagadaba Thawal College Laktabadigi Dam College of Science na walk over phangduna semi final sangkhibani. Hayeng Anisuba quarter final match ta Moirang College amadi United College ka sanagani. Ahum suba quarter final match ta KP College amadi Dam College of Arts ka sanagani. Suba match ta Biramangon College Hombung amadi MB College ka sanagani. Cricket Ahanba Tongbram Subol Memorial Veteran Cricket Tournament ki ngasi sanakiba match ta Model Club Team B Singamakhana Cyclone Thangmaibanbu maithiba pikre. Manipur Veteran Cricket Association na sinduna Langthapal Public Ground Team Nepal na Group ani thongna khairukuna tha sigi tang 13 tagi chathariba ahanba Tongbram Subol Memorial Veteran Cricket Tournament ki ngasi sanakiba match ta Model Club Team B Singamakhana Cyclone Thangmaibanbu wicket ahumda maithiba pikhibani. Cyclone Thangmaiban na toss ngamduna ahanba innings ki batting tobada over kunthada wicket nipal turaga run marfu tara humdoi lauki. Masigi pakhumda Model Club Singamakhana over kunda wicket tare turaga apiba target adu yogduna match asi mai pakhibani. Ngasi sanakiba match asida Model Club Team B Singamakhagi sanaroi Akbar na wicket ahum amadi out oidana run tara nithoi logduna man of the match takre. Hayeng ground asida IWBCC Imphal West amadi Napsa Khai Imphal ga sanagani. Volleyball ahanba cash prize star 11 mini boys volleyball tournament ki final da SWYC Irengbam amadi YPC Bengal ga sanaragani. Social Welfare Youth Club Samusang Santipurna Sinduna Club asigi ground team Taramatoina group mari thokna khaidukuna tha asigi tang 13 tagi chathariba ahanba cash prize star 11 mini boys volleyball tournament ki ngasi sanakiba ahanba semi final match ta SWYC Irengbam na ISYDCCL Haigrujambu set ahum sino kunmanga taranipal kunmanga kunithoi amadi kunmanga taratarukta maithi biduna final sangkhibani. Anisuba semi final match ki sanakibada YPC Bengalna SUWC Irengbambu set ahum ani kunmanga kunmathoi tarataret kunmanga kunithoi kunmanga amadi taramanga taramathoi da maithi biduna final sangkhre. Tournament asigi aroiba match hayeng nungthil pung ani tabada sanaragani. Telau Football Lamlai Kendra Village Wise Men's Open 7-a-side Football Tournament Committee na sinduna ngasidagi team kunmathoi na group mari thokna khaidukuna taramathoi suba Telau Joint Cooperative Farming Society Limited Trophy Eastern United Sporting Club Telau Playground da hokre. Ngasi ahoba numit ki sanakhiba match ta BRYO Kambong Butna YDCL Pungdong Bambu goal ani amada maithiba pikhi. BRYO Kambong Badki mai papagi goal ani du sana jawba amadi Kiranjit na match ki kuntranipal suba amadi nifuni thoi suba minute chanduna match asi mai pakhibani. YDCL Pungdong Bamgi amata ngaireba goal adu Malengman bana match ki kuntrani thoi suba minute sankhi. Ngasi sanakhiba match asida BRYO gi sanaroi Debanda Center referee na warning tauki. Tournament asigi hayeng ahanba match ta SPYC Saijang amadi YSWC Sabungkho ka sanagani. Ani suba match ta NSA Nongren amadi Football Club Telau ga sanagani. Hauzik makata na ngasi numagi oiba ayinga sage pau logisi. ICAR Lampel Partagi Pangba Pauda Ngasigi Kwaidigi Sakiba degree Celsius Kunmapal Dasmik Ama Kwaidigi Ingba degree Celsius Kun Dasmik Suino Nungshita Yauba Ising Manilgi Sang Ayukta Sada Manipuri Nungtilda Sada Yakitri Wiki Ngasigi Zukiri Maruiba Pau Amukana Si Ministro Kam Ibobina ngasi Thawal District Mini Sports Complex Khongjom Power Substation amasung Khongjom Police Station Sangakre
एप्रिल कुनिगोहमदोई खोंजोम देगे थोरम सरुक यागदोरिबा इंडिया की प्रेसिडेंट प्रणब मुखर्जी की खोंसत के दमक स्टेट सेम साबा पुनमक लोइसिलक्ले अमसुंग लालोबो लेबा लेबा खुदिमकता थमनबा ट्रुथ एंड रिकंसिलिएशन कमीशन मणिपुर थमनबा भारत की प्रेसिडेंट यूनाइटेड एनजीओ मिशन मणिपुरना अपील तौखरे ngasigiди ISTV na pizaba pau matang asida loizare miyeng tabiri ba punamako amuka hanna khurumjari